आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maru oiba pau lakadoriba Manipur Vidhan Sabha mikhalgi tungda BJP na maru mapang dol singa satminagani haina phongdokhre Haksel Mantraloy na COVID-19 test kan khatnaba khanghalakre Manipur da haukiba pung kunmari da nauna miyoi 395 positive oire Raija Vidhan Sabha mikhal singi damak rajniti gi thabak thoram kan khanarakli UP da hojik phawbada mirep se humbudra taret pisilakre Pradhan Mantri Narendra Modi na hayang pangthokadaba Azadi ke Amrit Mahotsav ka mari lenaba thoramda sarkar na paikhatkiba campaign kunthra gi matangda wangangani amasung Bharatan nauna miyoi 1,000 hena COVID positive oire active case lakh 1,000 henkhre Leibak asida Omicron variant lakpadagi COVID-19 gi anoba case hengalakliba si yenglaga aikhoi pumnamakna section si vaccine kapa yaraba miyoi singna thuba matamda vaccine asigi dose su na kapthokpiyo amasung atopa miyoi singbusu vaccine kapada mateng pangbiyo laisat asidagi ngakthoknaba face mask upiyo foot taruki social distancing thambiyo maimit amadi khutsa sengna hamdokpiyo COVID-19 ga mari lenaba ipaw singi damak national helpline number sing 011 23978046 amasung 1075 ta aduga Manipur gi helpline number 0385241168 amasung 1800345381 ta phone tawbiyo hauzik mapung oiba paw BJP na hairi dol asina sungsinnabagi wakhalon ngakna satkani amasung kaidawnungda mapang dol singbuna thaiduna satloi Imphal gi kaisampata leba BJP Manipur state ki office ta pangthokpa pawgi mifam amada dol gi chief spokesperson Songtham Bijoy na hai Congress amasung CPI natana regional amasung local rajniti dol sing asi BJP gi oinadi mahusadagi leiraklaba mapang amani mangna hai raija amada sungsinaba sarkar leiba haibasi karigumba matamda khudongsa daba kaya mayok na hanbata natana saukha thorangda thintha halli maramaduna raija sigi miyamgi yenglaga Manipur Vidhan Sabha da hang assembly oidanaba honagani raija sigi senmilon fagar hanaba amasung saukhatpa purakpada mara setpa sarkar haibasi yamnamak tangai fade Sri Bijoy na hai lakliba Manipur Vidhan Sabha mikhalda dol asina sauna maipakani haibagi thajaba lei adumoinamak masi hai haiduna su mapang oiba dol singbudi kaidongaida su kauthokpa tawroi akoi Manipur parja gi asengba interest akoida hang assembly haibase mari sunglai lehloi tabani asengba akoi stable loiba government ama thamna Manipur parja gi akoi asengba interest ne BJP gi di any regional amadi local party singja koi di national ally ne ada BJP gi coalition dharma gi matungina mamang da khoi da mateng pangbiwa party sigi tawiman se kaw dieba Manipur da haukiba pungkun marida nauna miyoi 395 COVID-19 positive oiba thengnare miyoi amata sikhide ngasigi oina positive oibagi sangsa da 13.3 ni Raijagi Haksel Vibhag na ngasi numidang wairam thokiba serola madahai hairiba matam asida punna miyoi 2,295 test tawbagi manungda miyoi 395 asi positive oikhi amasung miyoi 95 amana naba phagalakhi naba phagalakpagi sangna 7.36 ta leiri hauzik active case 2,203 leiri hauzik phawbada laisar asidagi siba punba masing 2,215 sure Maragasida Manipur da ngasi numidang wairam phawbada COVID vaccine dose lakh 13,10 kapkhre masigi manungda ani suba dose na lakh 10,15 ni aduga sahi 15 dagi 19 phawgi manungda leiba angang 19,993 ahanba dose gi vaccine kapkhre ngasigi oina vaccine dose 8,993 kapkhi Raija Police na COVID-19 gi sana kanglon ngaktaba miyoi sing phagatpagi thabak makhatana sathari ngasi miyoi taret phagatuna makhoidagi sel oina lupa 1,500 fine oina khonggatkhi Haksel Mantraloy na lebak asida COVID-19 sandorokpa thengnaba amasung miyamgi yenglaga thuba matamda thabak paikhanaba Raija amasung Union Territory singda test tawbagi sang hengarhanaba hairi Raija amasung Union Territory singda iba chithi amada Haksel Mantraloy gi Additional Secretary RT Ahuzana hiram asida khudakta thabak paikhanaba hairi mangna hai
World Health Organization na seksinningai oi haina phongdokhraba COVID ki anoba variant Omicron leba asida thuna yangna sandorakli. Mahangna hai Indian Council of Medical Research ICMR gi data matung ina Raija amasung Union Territory kya da test tawbagi sang hantarakli. Laina asi laksinabagi damak nganna masak khangdokpa haibasi khwaidagi maruoiba khongthangni haina mahangna amuhana phongdokhi. Assam Rifles ki Tengnopal Battalion na Tengnopal Jila ki khudeng thabi amasung kwatha khulda sathakhiba operation anida aina yadaba maongda puramba sel amasung atei polam sing phagatle. Assam Rifles ki serolamana hai ngarang khudeng thabi da leba AR gi vehicle check post ta sar oxing check tawbada van amada puramba lupa lakun phagatki. Atopa thodok amadana Assam Rifles ki patrolling chatpa kangbuna kwatha khulgi umangda surut cosmetic ki polam sing amasung yuna singba lerambadagi lokhatki. Polam sing adugi mamal lupa lak 10,000 lom oigani. Assam Rifles ki Mantri Pukri Battalion na ngarang Imphal iski yumnam patlaw khulda operation sadbhavana project ki saruk ama oina miyamda computer ahum printer galoina na yenthokre. Kamjong District Police atay security forest amasung nab Manipur gi apunba kangbu amana ngasi Kamjong Jila gi Lansa Chingmaida lam ekar 16 lomda tharamba popi pambi sing yanthatuna manghankhre. Atopa thodok amada Surasanpur Police na Mongolian village da lam ekar 15 romda tharamba popi pambi sing yanthatuna manghankhre. Lakliba Manipur Vidhan Sabha mikhalda mathau tawgadaba Bishnupur Jila gi polling personnel amasung polling officer singi numit marini sathagadaba training ngasidagi CI college ta hokre. Haudokpa numita apunba official sahum lom saruk yakhi. Tamenglong amasung None Jila gi oina su mikhalda mathau tawgadaba polling personnel singi numit marini sathagadaba ahanba round gi training asi Tamenglong headquarters ta pangthokre. Jiribam Jila gi oina su mikhalda mathau tawgadaba polling personnel singi ahanba round gi training loikre. Marak asida Imphal Jila da mikhal gi mathau tawnaba khalaba polling personnel singi manungda medical ground da mikhal gi thabak yawdanaba application tharakhiba singi medical screening tha asigi kunmathoi da Jila asigi DC office ki complex ta pangthoklagani hairi. District Legal Service Authority Tamenglong na sinduna sexual harassment of women at workplace haibasigi matang da bhav tahanbagi thoram amang asi pangthokre. Online gi kuthang da pangthokhiba thoram adu da akhang hai kya na saruk yakhi. Nongmagi oiba Loktak Lake Water Bird Census 2022 gi matangda motivational camp amang asi Fubala da leiba Loktak Inland Water Transport Complex ta pangthokre. Camp adu Indian Bird Conservation Network amasung Environmental Social Reformation and Sangai Protection Forum na lup kaya ga khusamnaraga pangthokpani. Camp adu da akhang hai singna Manipur da ningtham thagi matamda mapanlamdagi laktuna Loktak amadi atay Manipur gi patsingda saktariba lamgi usek singi masing thinabagi matangda amadi usek sing adubu kannabagi lamda wangangki. Paugi marakthana tenba break ama. Packing tawraba acha thak leidringai iriba sing adu munna pabiu hai singna pot leibiu. Packet adu da Food Safety and Standards Authority of India FSSAI gi logo amadi license natraga registration number yaubra soidana yengbiu. Best before date natraga expiry date munna yengbiu. Company kharadi zero cholesterol sugar free trans fat yaude haibana chingba wafam kayama iri. Nutrition information pen natraga ingredient list adu munna yengbiduna afaba hakjang shokloidaba machi oiba chinjak khanbiu. Paujenjeriba Food Safety Administration, Health Department, Government of Manipur. Tabiriba pawasi akasban Imphal dagine. Manipur yauna Vidhan Sabha mikal pangthokadoriba Raija singda rajniti gi thabak thoram sing kankhanarakli. Uttar Pradesh ta karigumba Samajwadi Party na sakar pailaklabadi mai unit chahum lem na pigani haiba electricity campaign ngasi hudokre. Campaign asigi makhada dol gi karmi singna yum da sangduna scheme asigi kanaba lawningba mioi singi ming khongwatpa haure. Dol asigi oiba virtual rally kya sungasi pangthokhi. Madugi mamangda ngasi Samajwadi Party gi lusingba Mulayam Singh Yadav ki mamong nupi Aparna Yadav BJP da yaukhre. Marak asida Uttar Pradesh ki ahanba tangka ki Vidhan Sabha mikhal gi damag haujik phawbada punna mirep budra taret na mirep se pisinkhre. Mirep se pisin bagi aroiba numit tha asigi kunmathoi ni BJP na ani suba tangka ki mikhal da mirep oigadaba mioi ani gi ming lauthokre. Bahujan Samaj Party na Raija adugi Sarvastri Jila dagi makhoi gi mirep amagi ming lauthokre. Raija gi Election Commission na tongan ba mirep samani fumdoi gi mathakta mikhal gi Model Code of Conduct thuai bagi damak case lokhatkre. Goa da su Vidhan Sabha mikhal gi thabakan khatnare rajniti dol singna makhoi gi mirep singi ming lauthokna ba haure. Mukhyamantri Dr. Pramod Sawant yauna ngasi New Delhi da BJP Parliamentary Board ki mifam pangthokhi.
दिल्ली की मुख्यमंत्री अमसुंग आम आदमी पार्टी की कन्वेनर अरविंद केजरीवाल ना अमित पालेकर बु गोवा की मखोई की दोल की मुख्यमंत्री की मिरेम ने हाइने लौथोखरे कांग्रेस लुसिंगबा पी चिदम्बरम ना हाई गोवा विधानसभा मिखल दमरु ओइना लंबा तौनगदौरिबा से कांग्रेस अमसुंग बीजेपी की मरक्तनी तृणमूल कांग्रेस अमसुंग महाराष्ट्रवादी दोल ना पुनसिनदुना एलायंस सेमखरे प्रधानमंत्री नरेंद्र मोदी ने हयंग लेबाक सिदा हुदोकदौरिबा आजादी का अमृत महोत्सव से स्वर्णिम भारत की ओर थौरमदा वीडियो कॉन्फ्रेंसिंग की खुथांगदा वा nganggani थौरम असिना ब्रह्म कुमारी सिंहना आजादी का अमृत महोत्सव थौरम की मनुंग चन्ना सही अमदा पाइखतखिबा कैंपेन कुंथ्रा अमसुंग तोंगा तोंगानबा थौरम 1500 हेनबसिंग मियामदा खंगहनगनी हयंगी थौरम अदु प्रधानमंत्री ना ब्रह्म कुमारी सिंहना पाइखतकदबा तोंगान तोंगानबा थौरांग तरे सो हुदोकनी मसिगी मनुंगदा माई इंडिया हेल्दी इंडिया यूनाइटेड इंडिया मोटर बाइक कैंपेन अमसुंग स्वच्छ भारत अभियान की मखादा पाइखतकदबा ग्रीन इनिशिएटिव सिंह याउरी केंद्र की मंत्रिमंडल ngasi इंडियन रिन्यूएबल एनर्जी डेवलपमेंट एजेंसी लिमिटेड IREDA दा लुपा कोटी 5,500 पीबा यारे न्यू दिल्ली दा पौमिसिंग दा वांगांग बदा इन्फॉर्मेशन अमसुंग ब्रॉडकास्टिंग मंत्री अनुराग ठाकुर ना हाई मसिना IREDA ना रिन्यूएबल एनर्जी की लमदा लुपा कोटी 12,000 थादबा ngamlagani अमसुंग रिन्यूएबल एनर्जी की लमदा हेनबा सेल पीबा ngamlagani मांगना हाई सरकार की वारेब असिना सही खुदिंगी मियोय 10,000 हेना थबक पीरगनी पाउगी मरक थना तेनबा ब्रेक अममो COVID-19 दगी ngakthoknaba changsilakliba khongjanggi saruk ama oina January tarik 3 dagi hauna chahi 15 dagi 19 gi makhada leiba angangsingda COVID-19 vaccination gi khudongchaba phanghanjare लिसिंग अनि मंगा तरुक अमदि तरेट पोकपा अंगांगसिंगना वैक्सीन कापा यारगनी online gi khuthangda natraga vaccine kaphamsingda school ID Aadhaar card disability certificate natraga passport saktak che singi maraktagi ama pubiraklaga vaccine kapa yare सही कांगरुप असिदा कापका दौरिबा कोवैक्सीन असी सेकंड डोज ना निमित को निपानी लेरका कापका दबनी chahi kanglup asida leiba angang khudingmakna suksoi soidana vaccine kapi ho मसादा अनाब लेरबा अमदि थागी कोंकाप लागली बिनुपी मचा सिंग फाउबा वैक्सीन असी कापा याय paujenjariba National Health Mission Manipur आकाशवाणी इम्फाल दगी पाउता बिरी भारत तंगसी नुमिदांग वायरम फाउबदा कोविड वैक्सीन डोज को 3,59,95,19 हेना कापखी मसिगी मनुंगदा अहानबा डोज ता कोटी 39,39,9 हेना अमसुंग अनिसुबा डोज ता कोटी 63,38,38 हेना कापखरे हौजिक फाउबदा प्रिकॉशनरी डोज 59,50,000 हेना कापखरे सही 15 दगी 19 फाउबगी मनुंगदा लेबा अंगांग कोटी 3,39,63 हेना कापखरे मसिगी ओइना वैक्सीन डोज 1,62 रोम कापखी मरक असिदा लेबासिदा कोविड की एक्टिव केस 1,30,32 हेना लैरी नौना मियोय 1,33 हेना पॉजिटिव ओइबा थेंगनाखी हाइबा मतम असिदा मियोय 1,39,9 सामयांखैतरे डिस्चार्ज तौखिबगा लोइनाना हौजिक फाउबदा नाबा फबा पुनबा मसिंग कोटी 3,85,000 हेले अदुमोइनमक नाबा फबगी सांग हंथरक्तुना 7,49.9 दा लैरी नौना मियोय 1,93 लेखिदबगा लोइनाना हौजिक फाउबदा लाइसर असिदगी सिबा पुनबा मसिंग 3,38,9 सूरे केंद्र न हाइरी सही 15 दगी 19 फाउबगी मनुंगदा लेबा अंगांगसिंगी सादा यांखै कोविड वैक्सीन की अहानबा डोज की टीका कापखरे मखोइसिंगबु थागतपा फोंदोकलदुना हक्सेल मंत्री मनसुख मंदाबिया न हाई सही कांगलुप असिगी मियोइसिंगना थवाई यावना टीका कापा थोलकपा असिना भारत मियामदा पुंगनिंग थौगतली लेबासिदा अंगांगसिंगी कोविड-19 वैक्सीन कापगी थबक सथरखिबा सिदा प्रधानमंत्री नुंगाइबा फोंदोकली प्रधानमंत्री न हाई नहा ओइरिबा अंगांगसिंगना भारत पु लंबी ताकली श्री मोदी न हाई मियामना कोविड वैक्सीन कापा हाइबसि तंगाई फदबनी अमसुंग कोविड-19 की सना कांगलोनसिंग गांगना सटकदबनी प्रधानमंत्री न हाई कोविड-19 लाइसर असि मियाम पुनः थेंगनामिनगदबनी लोइसेलकपदा कोविड-19 दगी गाकथोकनबा कोविड वैक्सीन कापथोकपा फेस मास्क उपा फुट तरुक लापनाना लैबा खुसा अमदि माइ मिटर तनाना थंबा हाइबा संबा थवंगसिंग असि गांगना चटपिनबा अमु हना निंगसिंगजरी अरोइबदा मरोइबा पाव अमु हना लाकदरिबा मणिपुर विधानसभा मिखल की तुंगदा बीजेपी न मरुप मपांग दोल सिंग सटमिनगनी हाइना फोंदोखरे हक्सेल मंत्रालयना कोविड-19 टेस्ट कनखनबा खंगहलखरे मणिपुर दा हौखिबा पुंग 12 दा नौना मियोय 359 पॉजिटिव ओइरे राज्य विधानसभा मिखल सिंगदमक राजनीति की थबक थौरम कनखनरकली यूपी दा हौजिक फाउबदा मिरेप से 93 पिसिलखरे प्रधानमंत्री नरेंद्र मोदी न हयंग पांगथोकदबा आजादी का अमृत महोत्सव का मरी लेनबा थौरमदा सरकार न पाइखतखिबा कैंपेन कुंथ्रागी मतंगदा वांगांगनी अमसुंग भारत नौना मियोय 1,33 हेना कोविड पॉजिटिव ओइरे एक्टिव केस 1,33,9 हेनखरे पाउ लोइजरे